Uki narco terrorist singna Maitei singda chatharakliba lan asi tha taruk helaklaba faubada center amadi state laingakna loisinaba hotnadaba amadi leibak asigi Union Defense Minister Rajnath singna haidokiba wabu Thabk Oina Pangthoraktaba asi laibak thibani haina Khangaboki club amasung Maira Paibi singgi apunba loop ama oiriba Khangabok Joint Coordinating Committee na phongdorakli ngasi Khangabokta leiba committee asigi office ta pangthokiba paumi singa unaba amada committee asigi convener Khundrakpam Bisan Mangangna Haikibada October thada print amadi electronic media ki kuthangda Union Defense Minister Rajnath na hauzik Manipur gi mafam khara da thariba poppy pambi sing jet plan sizinaduna manghangani haina phongdokhiba wafam adu Athubada Thabk Oina pangthokpiyu masida state lengak nasu center da akanba mongda taksinbiyu haike hauzik chathariba kanglup ki lan asi tha taruk mapung phajinkhre masigi tang taba waroshin ama purakpagi mamisu udri lan asi koki narco terrorist singna popi thaduna madudagi fanglakpa yamlaba senpham singna matik charaba khudai kaya leisin laba matung maitei singda landaba amadi Manipur buthugaina basinbani haibasi pumna makna khangnare karigumbada chahi asigi oinasu popi gi lorok asi lokrabadi chathariba lan asida amadi Manipur gi apunbagi saktamda hena sathiba chaitheng lakadabana State Lengakna Union Defense Minister da akanba mongda taksin biduna poppy plantation asi loktringagi mamangda manghananaba hotnabiyu Union Defense Minister na miyamda phongdokhibada jet plan sizinaduna poppy plantation manghangani haikhiba wafam adu Thabk Oina pangthokpiyu natrabadi Khangabok Joint Coordinating Committee gi maikaidagi Manipur da lairiba CSO singa loinaduna khongjang kaya changsilagani haina bisanna phongdorakki tha taruk pharaklaba lan asi ngasi phauba masigi sab chaba masi losin nangai gi phirebama government na lobirakta tasengna mak thogliba lan asidi narco terrorist kangbuna torpa lan oibana maram oire haraga haukiba October thada Defense Minister oibiriba aikoge Rajnath na haibikhiba aikogi pause kayada haibirakhiba Manipur dagi poppy plantation ase maru phanga aikogi jet sizinaduna masibu manghangeni haibagi thajaba warol kaya ama presta phongdokpi khiba leire masi ngasi phawba Thabk Oina pangthokpirakpagi mami ama uba phangjadaba tasengnamak hojik ase poppy plantation asigi aikoi hojik harvest tobo matamni masi hojik phawba masigi Defense Minister na haibirakhiba wahayado hojik phawba masigi sab chaba state government amati central government na masigi sab chaba thabak pangthoraktabasi tasengnamak laibak thibani tasengna poppy plantation ase harvest tawkhiba taragadi makhoina aikoina hojik thokliba lan ase makha tana asumak sang thagini haibagi thajaba aikoida lejai maramdi poppy plantation asidagi narco terrorist kanguna lupa karor talaga aikogi khulai laisinduna atamnana maitai khunaida chaibi chaitheng pirakba lan oibana maram oiraga masi karigumba makhoina lokhiba taragadi hena lan asi kansilakani haibagi ase pathajaba lai maram aduna state government amadi central government defense minister na haibi khiba aduna sab chana Thabk Oina pangthokpirau haiduna Khangabok Joint Coordinating Committee gi maikaidagi press media gi maikaida thamjari loinana Khangabok Joint Coordinating Committee na thogliba irang asida ngasi phawba ima lepak iramdam kangleipak ki damak thoglakba irang khudingmakta democracy oba khongthang Thabak thong khudingmakta saruk yaduna lagi makha ta nasu yakhigani loinana aroi boina thamjani libadi Defense Minister Rajnath na thambiram liba warol ase Thabk Oina pangthok piraklabagi damak Khangabok Joint Coordinating Committee gi maikegi dagi thamjari loinana karigumba hairiba Defense Minister na thambiram liba warol ase pangthok piraktaba taragadi tongan ba Manipur da lairiba loop singa khusam naraga akanba khongjang kaya ama changsilakani